ꯃꯌꯥꯝꯁꯦ ꯀꯥꯔꯣꯠ ꯑꯇꯨꯝꯕꯤ ꯍꯥꯏꯔꯣ ꯀꯥꯔꯣꯠ ꯑꯇꯨꯝꯕꯤ ꯃꯅꯥꯅꯦꯕ ꯃꯇꯣꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯒ ꯁꯤ ꯃꯌꯥꯝ ꯑꯝꯇ ꯉꯧꯔ ꯆꯥꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯥꯂꯨ ꯍꯥꯞꯄꯒ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯈꯥꯁꯨ ꯈꯥꯗꯕꯅꯤ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯧꯕꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯏꯟꯖꯥꯡꯁꯦ ꯍꯥꯏꯔꯨꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯁꯨꯝ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯉꯧꯁꯤꯒꯅ ꯀꯥꯔꯣꯠ ꯑꯉꯧꯕ ꯂꯩꯔꯦ ꯑꯗꯩ ꯊꯕꯤ ꯁꯂꯥꯠ ꯂꯩꯔꯦ ꯑꯃꯦꯠꯄꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯈꯨꯍꯥꯎ ꯑꯃꯅꯤ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯊꯜꯂꯕꯅꯤꯅ ꯋꯥꯔꯦꯕ ꯆꯥꯛ ꯆꯥꯁꯜꯂꯕꯅꯤꯅ ꯋꯥꯔꯦ ꯑꯗꯣ ꯑꯩ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤ ꯆꯥꯔꯛꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ ꯃꯨꯛꯕꯥꯡꯁꯨ ꯇꯧ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯕꯥꯔꯗꯦꯁꯨ ꯆꯠꯊꯣꯛꯎꯔꯦ ꯑꯩꯈꯣꯏ ꯃꯥꯏꯕ ꯀꯣꯛꯇ ꯊꯣꯝꯃꯦ Yeah.